ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄꯨꯈ꯭ꯔꯤꯃꯌꯨꯝ ꯑꯊꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥ ꯃꯃꯧꯕꯨ ꯀꯟꯅ ꯍꯧꯗꯣꯛꯂꯤ꯫ ꯍꯩ ꯏꯃꯥꯒꯤ ꯑꯆꯧꯕ, ꯇꯥꯗ꯭ꯔꯣ ꯅꯈꯣꯏꯕꯣ? ꯍꯩ ꯂꯤꯟꯊꯣꯏ, ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯤꯔꯕ꯭ꯔꯅꯦꯍꯦ? ꯀꯔꯝꯕ ꯃꯧꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌahꯧ ꯊꯦꯡꯕ ꯃꯧꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯄꯥꯁꯨ ꯍꯜꯂꯛꯑꯅꯤ, ꯍꯜꯂꯛꯄꯒ ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯔꯅꯦꯕꯁꯦ꯫ ꯍꯩ ꯂꯤꯟꯊꯣꯏ, ꯅꯪ ꯑꯩꯅ ꯆꯪꯂꯛꯑꯕꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯎꯀꯣ ꯅꯪ, ꯅꯄꯥ ꯍꯜꯂꯛꯑꯕꯗꯤ ꯁꯥꯅ ꯁꯥꯔꯔꯅꯤ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯎꯀꯣ꯫ ꯃꯄꯥꯟꯗ ꯃꯅꯦꯝꯅ ꯂꯣꯜꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯇꯥꯕ꯭ꯔꯣ ꯇꯥꯆꯧ? ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯇꯥꯆꯧ? ꯊꯝꯕꯧꯅ, ꯑꯁ ꯀꯩꯅꯣꯃꯦ? ꯃꯄꯥꯟꯗ ꯏꯃꯥꯅ ꯂꯣꯜꯂꯤꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯥ ꯍꯥꯏꯕ? ꯇꯥꯏꯌꯦ, ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯅꯪ ꯍꯧꯒꯠꯂꯣ, ꯑꯗꯨꯒ ꯄꯥꯕꯨꯡꯍꯩꯒꯤ ꯆꯥꯗꯣ ꯑꯝꯇ ꯂꯣꯜꯂꯝꯃꯨꯁꯨ ꯆꯠꯂꯣꯕ꯫ ꯆꯠꯂꯣ? ꯏꯁ ꯀꯔꯤ? ꯑꯩꯕꯨ ꯆꯥ ꯂꯣꯜꯂꯁꯨ ꯀꯥꯏꯅ? ꯅꯪ ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯆꯣ, ꯅꯪ ꯍꯧꯒꯠꯂꯣ ꯆꯠꯂꯣ, ꯑꯩꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯣ, ꯅꯪ ꯉꯝꯗ꯭ꯔꯦ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ, ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯐꯃꯨꯡꯗꯒꯤ ꯀꯥꯎꯊꯩ꯫ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯝꯃꯅꯤꯅꯦ꯫ ꯊꯝꯕꯧ ꯁꯥꯎꯔꯪꯅꯔꯒ, ꯉꯥꯎꯔꯕ ꯅꯪ? ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯕ꯭ꯔꯣ ꯅꯪ? ꯏꯕꯦꯝꯃ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯃꯥ, ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯀ꯭ꯋꯥꯛ ꯁꯥꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ? ꯃꯤꯅ ꯇꯥꯔꯒ ꯌahꯧ ꯌꯥꯝ ꯊꯦꯡꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯁꯤꯕꯣ? ꯊꯕꯥ ꯁꯥꯎꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ, ꯍꯩ ꯆꯥꯟꯗꯥꯟ, ꯑꯩꯕꯨ ꯀ꯭ꯋꯥꯛ ꯀꯥꯏꯅ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀ꯭ꯋꯥꯛ ꯁꯥꯗꯅ ꯈꯣꯡꯂꯕꯁꯨ ꯍꯧꯒꯠꯇꯦꯅꯦ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ? ꯃꯤ ꯉꯔꯥꯡ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯊꯦꯡꯅ ꯇꯨꯝꯕꯩꯅꯦ, ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯑꯣ, ꯃꯥꯒꯤ ꯃꯁꯥꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦꯀꯣ? ꯃꯁꯥ ꯐꯠꯇꯕ ꯃꯥꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯌꯨꯝ ꯄꯥꯜꯂꯛꯏꯅꯤ ꯍꯥꯏꯒꯦ? ꯃꯅꯦꯝꯅ ꯊꯣꯡ ꯊꯥꯛꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕ ꯖꯥꯠꯂꯕ ꯍꯥ? ꯏꯃꯥꯅ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ, ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯊꯛꯄ ꯐꯪꯗ꯭ꯔꯤꯌꯦ, ꯅꯠꯇꯦ ꯀꯔꯤ ꯃꯧꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯌꯥꯔꯤꯕ ꯏꯃꯥ, ꯃꯤ ꯃꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯇꯧꯍꯜꯂꯛꯇꯕꯒꯤ ꯍꯩꯇꯗꯅ ꯇꯧꯔꯤꯅꯦ꯫ ꯑꯗꯣ ꯏꯃꯥꯅ ꯈꯔ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯕ ꯄꯣꯠꯇꯨꯕꯨ ꯁꯨꯝ ꯉꯥꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯁ ꯀꯔꯤ? ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯔꯛꯇꯕꯩꯅꯤ ꯀꯥꯏꯗꯅ? ꯍꯣ ꯑꯩꯈꯣꯏꯁꯨꯅꯦ ꯌꯨꯝꯗ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎ ꯍꯦꯛ ꯇꯧꯔꯛꯇꯦ꯫ ꯌꯨꯝꯗ ꯇꯧꯔꯛꯇꯦ ꯍꯥꯏꯗꯨꯅꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯗꯕ ꯋꯥꯅꯤꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯆꯥꯅ ꯍꯧꯒꯠꯂꯛꯏꯁꯤꯗꯤ ꯏꯃꯥꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯍꯧꯒꯠꯂꯛꯏ ꯑꯣꯏꯔꯦꯀꯣ꯫ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ꯫ ꯐꯔꯦ, ꯑꯩ ꯊꯕꯛ ꯆꯠꯀꯗꯕꯅꯦ, ꯆꯥꯛꯇꯣ ꯏꯃꯥꯅ ꯈꯔ ꯑꯝꯇ ꯊꯣꯡꯗꯣꯛꯎ꯫ ꯏꯁ ꯀꯔꯤ? ꯅꯪꯒꯤ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯜꯂꯒ ꯑꯩꯕꯨꯅ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ? ꯅꯪ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯆꯪꯍꯧꯔꯣꯀꯣ ꯅꯪ꯫ ꯑꯁ ꯏꯃꯥ, ꯑꯝꯇ ꯊꯣꯡꯗꯣꯛꯎꯔꯣꯕ, ꯑꯩ ꯊꯦꯡꯉꯦꯕ꯫ ꯊꯕꯥ ꯃꯆꯥꯗ ꯃꯃꯤꯠ ꯐꯩꯖ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯃꯄꯨꯔꯣꯏꯕ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯑꯣ ꯃꯣꯏꯕꯥ, ꯑꯆꯧꯕ, ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯔꯣ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯦ ꯏꯃꯥ꯫ ꯊꯝꯕꯧ ꯆꯪꯂꯛꯑꯒ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯇꯣꯝꯕꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯕ ꯍꯧꯏ꯫ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯍꯩ ꯃꯃꯥ, ꯃꯧꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ? ꯆꯥꯗ꯭ꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯀꯥꯏꯗ꯭ꯔꯤ꯫ ꯏꯄꯥꯒꯤ ꯑꯆꯧꯕ, ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯈ꯭ꯔꯒꯁꯨ ꯐꯖꯕ ꯅꯠꯇꯦ꯫ ꯏꯃꯧꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯏꯃꯧꯒꯤ ꯃꯈꯨꯠꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯗ꯭ꯔꯤ꯫ ꯐꯔꯦ, ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯕꯁꯨ ꯂꯥꯏꯗꯨꯛ ꯊꯥꯕꯁꯤꯗꯤ ꯃꯧ ꯂꯥꯛꯑꯕꯗꯤ ꯃꯧꯒꯤ ꯃꯊꯧꯅꯤ, ꯑꯗꯨꯁꯨ ꯇꯧꯕ ꯎꯗꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯝꯕꯧ ꯃꯨꯟꯅ ꯇꯥꯏ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ, ꯕꯕꯥ, ꯑꯩꯅꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯦ, ꯑꯗꯣ ꯃꯥꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ꯫
ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇꯕꯒꯤ ꯁꯤꯗꯁꯨ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯕꯕꯥ ꯏꯄꯥꯒꯤ ꯑꯆꯧꯕ ꯅꯃꯥ ꯍꯣꯏꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇꯦꯅꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒ ꯃꯧꯒꯗꯤ ꯃꯥꯟꯅꯕꯈꯛ ꯌꯥꯔꯣꯏꯀꯣ ꯊꯕꯥꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯌꯥꯔꯦ ꯃꯣꯏꯕꯥꯕꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯄꯥ ꯍꯧꯒꯠꯂꯝꯂꯒꯦ ꯍꯣꯏ ꯕꯕꯥ ꯇꯣꯝꯕ ꯃꯈꯨꯠ ꯍꯥꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯧꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯊꯕꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯒ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯔꯒ ꯂꯩꯔꯤꯉꯩꯗ ꯂꯤꯟꯊꯣꯏ ꯍꯀꯥꯝ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯅꯦꯝꯗ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯊꯕꯥ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯂꯒ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯀꯥꯏꯕꯤꯔꯛꯑꯦ ꯂꯣꯏꯔꯕꯅꯤ ꯆꯥꯕꯤꯔꯨꯔꯣ ꯏꯃꯧ ꯇꯨꯝꯕꯗ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯅ ꯏꯅꯦꯝꯅ ꯍꯥꯎꯅ ꯊꯣꯡꯂꯝꯂꯕꯅꯤ ꯃꯅꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯈꯔ ꯁꯥꯎꯔꯞ ꯇꯧꯔꯒ ꯀꯔꯤꯅꯣ ꯏꯃꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯕꯁꯤꯕꯣ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏ ꯍꯦꯛ ꯑꯣꯏꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯊꯕꯥꯅ ꯏꯁ ꯀꯔꯤ ꯑꯩꯕꯨ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯀꯥꯏꯅ ꯅꯪꯒꯤ ꯅꯋꯣꯡꯗꯨꯅꯅꯤꯅꯦꯍꯦ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯆꯤꯟꯒꯁꯨ ꯈꯨꯝꯂꯝꯂꯤꯌꯦ ꯑꯁꯤꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯒꯤꯗꯨꯗꯅꯤ ꯍꯟꯖꯤꯜꯂꯛꯇꯣꯏꯁꯤ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯀꯔꯝꯕ ꯄꯥꯞ ꯇꯧꯔꯨꯕꯅꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯏꯃꯧ ꯑꯃ ꯐꯪꯍꯜꯂꯤꯕꯁꯤꯕꯣ ꯊꯕꯥ ꯂꯣꯟꯗꯨꯅ ꯐꯤ ꯁꯨꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯤꯟꯊꯣꯏ ꯃꯁꯥꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛꯇꯨ ꯐꯥꯎ ꯂꯣꯏꯁꯤꯜꯂꯝꯗꯕꯤꯗ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤ ꯃꯥꯒ ꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕꯤꯁꯤꯡ ꯑꯗꯨꯒ ꯂꯤꯟꯊꯣꯏ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ ꯊꯣꯏꯕꯤꯅ ꯂꯤꯟꯊꯣꯏ ꯅꯣꯏ ꯅꯨꯄꯥꯗꯣ ꯊꯕꯛ ꯆꯠꯍꯧꯔꯕꯣ ꯈꯪꯗꯦꯗ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯦ ꯑꯃꯨꯔꯩꯅ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯉꯤꯕ ꯏꯅꯦꯝꯕꯣꯛꯅ ꯊꯣꯡꯕꯅꯤ ꯂꯤꯟꯊꯣꯏ ꯏꯕꯦꯝꯃ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯅꯅꯦꯝ ꯑꯐꯕ ꯐꯪꯕꯀꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎ ꯍꯦꯛ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯀꯔꯥꯏꯗꯒꯤ ꯃꯇꯦꯡꯅꯣꯗꯩꯁꯦ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯉꯁꯤꯈꯛ ꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗ ꯏꯁꯧꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯍꯩꯃꯥ ꯏꯃꯥꯕꯨ ꯊꯕꯥꯁꯤꯕꯨ ꯏꯁꯧ ꯂꯥꯡꯕꯒ ꯍꯩꯕ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯃꯤꯉꯣꯟꯗꯗꯤꯅꯦ ꯌꯥꯝ ꯐꯈ꯭ꯔꯕ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯍꯣꯏ ꯌꯥꯔꯦꯁꯦ ꯅꯈꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣ ꯑꯃꯨꯔꯩꯅ ꯀꯩ ꯄꯥꯎꯅꯣ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯇꯥꯗꯦꯅ ꯑꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯅꯥ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯣ ꯂꯩꯅꯥꯗꯣ ꯉꯔꯥꯡ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯦꯌꯦ ꯑꯍꯤꯡꯗ ꯆꯠꯂꯒ ꯐꯥꯗꯣꯛꯅꯔꯨꯕꯅꯤ ꯍꯥꯏꯌꯦꯃꯤ ꯅꯣꯏꯕꯣ ꯂꯤꯟꯊꯣꯏꯅ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯏꯪ ꯇꯞꯄꯅꯤꯅꯦ ꯃꯔꯣꯟꯒ ꯂꯣꯟꯖꯗꯕꯅꯤ ꯑꯃꯨꯔꯩꯅ ꯑꯣ ꯏꯕꯦꯝꯃ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯁꯣꯝꯗ ꯊꯝꯕꯧ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯑꯝꯃꯤ ꯃꯃꯥꯗ ꯊꯝꯕꯧꯅ ꯏꯃꯥ ꯂꯤꯟꯊꯣꯏꯗꯤ ꯍꯣ ꯈꯪꯗꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣꯁꯨ ꯍꯥꯏꯔꯝꯗ꯭ꯔꯣ ꯀꯔꯥꯏꯗ ꯑꯣꯏꯅꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯅꯠꯇꯅ ꯑꯣ ꯑꯩ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯃꯥꯅ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯪꯂꯛꯄꯗ ꯂꯤꯟꯊꯣꯏ ꯍꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ ꯊꯣꯏꯕꯤꯅ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯂꯤꯟꯊꯣꯏ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯍꯣꯔꯦꯟ ꯊꯝꯕꯧ ꯍꯜꯂꯛꯑꯒ ꯐꯨꯕꯤꯔꯣꯏꯗ꯭ꯔꯣ ꯐꯨꯔꯣꯏꯗ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯕꯅꯤ ꯑꯃꯨꯔꯩꯅ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯗꯤ ꯅꯄꯥꯝꯗ ꯄꯨꯔꯒ ꯂꯩꯔꯨꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯁꯤꯗ ꯋꯥꯔꯤꯕ ꯃꯈꯩ ꯅꯅꯦꯝꯅꯀꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯏꯆꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯏꯃꯥꯅꯗꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯁꯨꯝ ꯇꯟꯕꯩ ꯇꯧꯕꯅꯤ ꯊꯣꯏꯕꯤꯅ ꯍꯦ ꯑꯄꯪꯕꯤ ꯊꯝꯕꯧꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯥꯗ ꯄꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯤ ꯑꯥꯗ ꯄꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎꯁꯣ ꯁꯤꯗ ꯂꯩꯀꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯏꯆꯦ ꯑꯃꯨꯔꯩꯅ ꯐꯠꯇ꯭ꯔꯗꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯁꯦ ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕꯒ ꯂꯣꯏꯅ ꯌꯥꯔꯗꯤ ꯌꯨꯝꯗ ꯄꯨꯔꯒ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯈꯜꯂꯤꯕꯅꯤ ꯊꯝꯕꯧ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅ ꯆꯪꯒꯦ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝ ꯂꯥꯏꯕꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯩ ꯅꯈꯣꯏ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯋꯥꯔꯛꯇꯕꯤ ꯁꯥ ꯊꯣꯏꯕꯤꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯂꯤꯟꯊꯣꯏꯅ ꯍꯦꯔ ꯏꯗꯣꯝꯆꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯁꯤ ꯋꯥꯔꯛꯇꯕ ꯀꯥꯏꯗꯨꯗꯤ ꯄꯟꯅꯔꯣꯏꯁꯤ ꯀꯔꯤꯒꯤ ꯄꯟꯗꯕ ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯥ ꯍꯥ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ
Hay Thoibi Nang lukhak singlam labra ha aduda warem ngang na dana leirido ngasai na singlam labani Nang ngasidi no ngai ni dana nang ibung odo lakta lakhi sanu phude khange Thambau sangla agar Linthoi bu kauri Linthoi tabro yum chala silo Aima kayam kuirage halakpa Kuidri yum chasilo Thoibi ai satlage Isia ai satle Asi hairam laga Linthoi Thambau gu punna la ami Lambi da Linthoi na Thambau da wa kaya ama hairami Thambau khum dabida tumina adum chatli Mayum yauraga Thambau inkhon samal khari badudagi chai ama lauraga wa amata ngang dabida Linthoi bu phudari Linthoi naraduna Kaino ta so ngawrabo nangbo nai haibane Ima ho ima ai bum da kan biyo ai siremi Karigi nawa nang nei se karini na khale Aina nang nungsibagi nang na haibada yabi basida ai sinang nang amisini nang khalisa ha ni sitaba sardana Thaba mamau na kaukhiba adu taraduna yang pakhana senthori Hai asauba kaino nang tawri du bo Imok se siba tarin he to o haibani nang bo Ima ai bu khangona masigi nupi se ya patabu nupi ne hey nang hausi mag yam thuna na pamda chakhojalo ai ya sauba hengala abadi nang ai gi khuta soidna sirani nang Linthoi su sauraga mapure beda masin khumlei Chakhini nangi da yum sida leibiroye chakhige ipam da nungai na leiruge Asi hairam laga Linthoi imung da sangki mamau sangki bada thabana Asauba imau sem ta khamuse karigi no haibani na khoina khatnari sibo ima da ta phajana hayuse Linthoi mapi yom laga tholei adu ubada thabana mamau mu khamjai ima gi bema adumna tawganuse ngahak saungna bagi na pamda chatpa hongnadi yari masu ai leidrikanda na sauna pasida ai gi phataba wa mayam matam silaga ai ba phuhan banatro nakhoi ai na kaidro ke yamuna khoi Linthoi na chatke tawbada thabana imawi bema imana asawbada kari su haide ne nang adumna tawgano imungda sangose imana haibasi yaw Thambau yam sauna mama da hairi Ima chakai jasano Ma lebada khoigi mungse nomadi soidana masoi tarakani Masagi wadada thabana Kaino asauba nangna hairiba dubo Linthoi di manemna khambadu tadabida adumak chatkre Linthoi sakrabada thabana masada Asauba nang se onthok na su gyam ta khidreda ko Ima ai magi lamsa se honglakadra khana adum yengmane adubu madi so hongde Asi hairaga ngasai wari makhaida mama delirami thabasu masana saubu pharaga wari sarage khalladuna masada tapna hairaklami Pharese nangsu thabag salubagi waramlani patha zarur ima sunane tharo hoida amta chalukhike hoima Thabasu thokre thambau mama satkibaga imungda sangkre somduna Linthoi mayum yorakle sumangda mama leima phamduna leirami Laima masa lakpadu ubada harauna Aima Isa la ibro lao Thambau di yorak bro na thantaro Ima Ayum sida leirage na laabane ay halaroi Aima Karigi no ibima Nanem ga saunara iro Karai dino da ima Inembo ka kanaraga ay di kay daw bagiyum da lakto ino Ima nang suba Hoy ne Ado kanaga saunara ke haiba Tasawda ay leitringay da Inembong na igi pataba wa mayama matam silaga Ay mapuhaliba ni Ima Aduga apaba satana Ay nasakrani haibada amuk hamzaliba Matati haikraba Ima ay nga sidagi sida leiradaba ni ko Kaubala aso chaluga hairkanu ko Ima Hoy Isa na bu laininga di niya Adum layu Ada laining drabadi layuran isa sidi Sida niya nawai ni hek layto Ado Ima Inamagata mo sawgadi laytabra Ho laite kay thela sakhibani Phari Ima adudi ai su phi se amda hongdok lukhige Hoy hongdok zaruro Linthoi imung du sangkre somdana thaba mapurebaga wari sanarami Moiba Imaudo ngai hak setlaga kawbirubana pharoidro Mama Nasanu pado ngai hak setlaga kawbiru so hayo Nang di saluno Mama do machin yam kanmane Nang amuk khanarakani Aduna nang salurano Ay ni hena tanjayda
ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯅꯦ ꯃꯣꯏꯕꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯣꯏꯕꯥꯅ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯑꯆꯧꯕ ꯍꯌꯦꯡ ꯅꯪ ꯊꯕꯛ ꯍꯜꯂꯛꯑꯒ ꯏꯃꯧꯗꯣ ꯉꯥꯏꯍꯥꯛ ꯀꯧꯕꯤꯔꯨꯁꯣ ꯕꯕꯥ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯃꯥ ꯂꯩꯔꯒ ꯏꯃꯨꯡꯁꯦ ꯀꯥꯏꯅꯕꯅꯦ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯍꯩ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯊꯕꯥꯁꯨ ꯃꯆꯥꯒꯤ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ ꯏꯃꯥꯒꯤ ꯑꯆꯧꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ ꯉꯥꯝꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯏꯃꯧꯅ ꯄꯪꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯔꯤꯕꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯒꯕꯨ ꯃꯥꯅ ꯍꯦꯛꯇ ꯏꯆꯥꯕꯨ ꯃꯄꯥꯝꯗ ꯄꯨꯕ ꯌꯥꯕ꯭ꯔꯥꯅꯦ ꯍꯌꯦꯡꯗꯣ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯀꯧꯕꯤꯔꯨꯆꯣꯀꯣ ꯊꯝꯕꯧ ꯁꯥꯎꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯣꯏꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕ ꯌꯥꯝ ꯄꯥꯝꯂꯒꯅ ꯏꯃꯥ ꯍꯣꯏꯅ ꯆꯠꯂꯒ ꯀꯧꯔꯣ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯑꯕ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛ ꯆꯠꯈꯤꯅꯤ ꯌꯥꯏ ꯌꯥꯏꯌꯦꯅ ꯃꯥꯅ ꯇꯧꯅꯤꯡꯕꯅ ꯇꯧꯔꯒ ꯂꯩꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯒ ꯂꯥꯛꯑꯕꯗꯤ ꯑꯩꯁꯨ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯒꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯩꯅ ꯀꯧꯕ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯧ ꯃꯈꯨꯠ ꯍꯥꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯊꯕꯥꯒ ꯇꯣꯝꯕꯒ ꯃꯆꯥꯒ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯧ ꯃꯈꯨꯠ ꯍꯥꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯊꯕꯥꯒ ꯇꯣꯝꯕꯒ ꯃꯆꯥꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯗꯕꯅꯤ나 ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯍꯣꯏꯗꯅꯤ ꯃꯕꯨꯡꯅ ꯂꯩꯃꯗ ꯉꯥꯡꯂꯤ ꯌꯨꯝꯁꯦ ꯏꯃꯥ ꯍꯣꯏꯅ ꯄꯥꯜꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯕ꯭ꯔꯣ ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯤ ꯌꯥꯗꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯦ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯂꯩꯃꯅ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥ ꯀꯔꯤꯅꯣꯕ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯊꯤꯅ ꯐꯨꯔꯛꯏꯕꯁꯤ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣꯕ ꯍꯥ ꯅꯆꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯏꯃꯥ ꯉꯁꯥꯏ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯁꯦꯟ ꯊꯝꯕꯧꯗꯣ ꯊꯦꯡꯅꯔꯦ ꯃꯥꯅ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯅꯦ ꯏꯃꯥ ꯅꯪ ꯅꯆꯥ ꯌꯥꯝꯅ ꯀꯟꯈꯠꯂꯤꯀꯣ ꯃꯗꯨꯅ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯍꯌꯦꯡ ꯁꯣꯏꯔꯛꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯤꯅ ꯉꯥꯡꯅꯒꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯍꯟꯗꯛ ꯏꯔꯥꯡ ꯑꯃ ꯇꯧꯏꯀꯣ ꯅꯆꯥ ꯁꯦꯟꯅꯧꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯤꯟꯊꯣꯏ ꯆꯥꯎꯕ ꯀꯧꯕ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯑꯃꯒ ꯎꯅꯔꯤ ꯆꯥꯎꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯂꯤꯟꯊꯣꯏꯅ ꯏꯔꯥꯡ ꯇꯧꯔꯒ ꯆꯥꯎꯕꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯂꯧꯊꯣꯛꯏ ꯉꯁꯤꯁꯨ ꯂꯤꯟꯊꯣꯏ ꯆꯥꯎꯕꯗ ꯁꯦꯜ ꯍꯥꯏꯔꯤ ꯇꯥ ꯆꯥꯎꯕ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯀꯔꯤ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯖꯔꯒꯦꯅ ꯂꯩꯔꯤꯕ ꯑꯩꯅꯤ ꯁꯦꯜ ꯍꯥꯏꯕꯨ ꯀꯌꯥꯅꯣ ꯌꯥꯝꯗꯦꯗ 5,000 ꯈꯛꯇꯅꯤ ꯏꯁ 5,000 ꯈꯛꯇ 5,000 ꯗꯨꯗꯤ ꯌꯥꯝꯗꯦ ꯁꯦ 10,000 ꯁꯦ ꯄꯥꯏꯁꯤꯜꯂꯣ ꯁꯤꯗꯤ ꯌꯥꯝꯃꯜꯂꯦ ꯌꯥꯝꯗꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ 10 ꯑꯃꯒ ꯄꯤꯔꯛꯀꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯅꯨꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ ꯅꯪꯅ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯦꯕ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯑꯩꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯗꯧꯅꯤ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕ ꯇꯧꯅꯨ ꯉꯥꯏꯉꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯍꯦꯛ ꯐꯥꯎꯕꯒ ꯅꯈꯣꯏꯗ ꯑꯗꯨꯝ ꯆꯠꯂꯗꯣꯏꯅꯤ ꯑꯁꯦꯡꯕ ꯑꯁꯦꯡꯕꯩꯅꯤ ꯑꯗꯣ ꯑꯩ ꯆꯪꯂꯒꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯀꯨꯏꯃꯜꯂꯦ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯍꯣꯏ ꯆꯪꯉꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯂꯤꯟꯊꯣꯏꯁꯨ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯁꯨ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯊꯝꯕꯧ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯊꯣꯏꯕꯗ ꯏꯇꯥꯎ ꯆꯠꯁꯤꯂꯥ ꯊꯣꯏꯕ ꯃꯇꯥꯎꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯇꯥꯎ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯅꯪꯅ ꯁꯥꯎꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯏꯇꯥꯎ ꯑꯩ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯣꯏꯅ ꯈꯤꯔꯦ ꯏꯇꯥꯎ ꯅꯨꯄꯤ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯣꯏꯅ ꯆꯦꯟꯊꯒꯗꯕ ꯅꯠꯇꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ ꯃꯁꯛ ꯃꯇꯧꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯅꯠꯇꯦ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯌꯥꯝ ꯐꯖꯩ ꯏꯃꯨꯡ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯥꯏꯖꯁꯦ ꯃꯔꯥꯏꯕꯛꯇꯤ ꯌꯥꯝꯅ ꯊꯤꯖꯔꯕꯅꯦ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ
ꯃꯄꯥꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒꯅꯦ ꯂꯥꯏꯖꯕꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯣꯠꯄꯤꯔꯤꯕꯅꯤ ꯃꯥꯒꯤ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯄꯤꯗꯕꯒꯤꯁꯨ ꯂꯥꯏꯖꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯐꯨꯕꯤꯔꯤꯕꯅꯤ ꯏꯇꯥꯎ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯒꯅꯦ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯍꯟꯒꯦ ꯊꯝꯕꯧ ꯃꯇꯥꯎꯅ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯃꯇꯥꯎꯅ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯊꯝꯕꯧ ꯍꯣꯏꯗ ꯂꯥꯛꯏ ꯑꯗꯨꯒ ꯊꯕꯥꯗ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯊꯕꯥꯁꯨ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯈꯔꯒ ꯇꯧꯔꯒ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯂꯝꯃꯤ ꯂꯥꯏꯖꯒꯤ ꯃꯄꯥꯅꯁꯨ ꯌꯥꯕꯤꯔꯛꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯝꯕꯧ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯅꯤ ꯂꯥꯏꯖ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯃꯀꯨꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯀꯨꯗ ꯄꯤꯔꯒ ꯕꯕꯥ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯎꯔꯣ ꯏꯃꯥꯒꯤꯁꯨ ꯅꯃꯧꯅ ꯆꯥ ꯏꯃꯨꯡꯗ ꯊꯝꯖꯔꯝꯂꯕꯅꯦ ꯑꯩ ꯇꯥꯆꯧꯒꯤ ꯆꯥ ꯑꯝꯇ ꯄꯤꯖꯔꯨꯈꯤꯒꯦ ꯑꯍꯣꯏ ꯍꯣꯏ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯒꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯑꯒꯦ ꯂꯥꯏꯖ ꯃꯀꯨꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯏꯄꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯏꯃꯧꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯑꯗꯨꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯕꯕꯥ ꯍꯣꯏ 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 ꯏꯃꯧꯅ ꯐꯒꯗꯕꯗꯨ ꯇꯧꯔꯣ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯖ ꯆꯪꯈꯤꯕꯒ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯅꯦꯍꯦ ꯀꯩꯒꯤꯅꯣ ꯃꯣꯏꯕ ꯃꯧꯅ ꯂꯣꯟꯕ ꯆꯥ ꯊꯛꯄ ꯐꯪꯗꯅ ꯁꯤꯔꯗ꯭ꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯄ ꯐꯪꯂꯤꯅꯦꯍꯦ ꯍꯥ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯆꯥꯁꯤꯁꯨ ꯍꯣꯏꯅꯦ ꯃꯣꯏꯕ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯛꯈꯃꯤꯒ ꯁꯪꯗꯧ ꯃꯥꯜꯂꯤ ꯌꯨꯝꯒꯤ ꯃꯧꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯒ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯆꯠꯊꯣꯛꯄꯁꯦ ꯃꯥꯡꯒꯣꯜ ꯑꯣꯏ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯣ ꯃꯣꯏꯕ ꯏꯃꯧ ꯂꯤꯟꯊꯣꯏꯗꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯇꯣꯝꯕꯅ ꯃꯔꯛ ꯊꯠꯂꯛꯏ ꯃꯃꯥ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯋꯥꯗꯨ ꯄꯜꯂꯛꯑꯅꯨ ꯏꯃꯧ ꯂꯥꯏꯖ ꯇꯥꯈ꯭ꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯅꯪꯅ ꯍꯥꯏꯗꯧ ꯋꯥꯗꯧ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡꯁꯤꯗ ꯁꯥꯔꯛꯀꯅꯨꯀꯣ ꯅꯪꯁꯨ ꯅꯁꯥꯒꯗꯣ ꯁꯦꯡꯗꯣꯛꯂꯨꯔꯣ ꯑꯗꯨꯒ ꯅꯃꯧꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯁꯣ ꯊꯕꯥꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯅꯤꯡꯂꯣꯝꯗ ꯂꯨꯖꯕ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥ ꯄꯤꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕꯗꯨ ꯇꯞꯅ ꯍꯧꯗꯣꯛꯂꯝꯃꯤ ꯇꯥꯆꯧ ꯇꯥꯕ꯭ꯔꯣ ꯇꯥꯆꯧ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯧꯒꯠꯄꯤꯔꯣ ꯆꯥꯁꯦ ꯏꯪꯈ꯭ꯔꯅꯤꯌꯦ ꯁꯤꯗ ꯊꯝꯃꯝꯃꯣ ꯂꯥꯏꯖ ꯆꯥꯗꯨ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯊꯝꯕꯧꯅ ꯈꯥꯝꯂꯛꯂꯝꯃꯤ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯑꯩꯒꯤ ꯋꯥꯔꯤ ꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯅꯤ ꯇꯥ ꯊꯣꯏꯕꯅ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯕꯕꯥꯕු ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯊꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯗ ꯄꯪꯊꯣꯛ ꯊꯣꯛꯀꯅꯨ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ ꯊꯝꯕꯧ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯒꯅꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯈꯛ ꯂꯧꯁꯤꯜꯂꯨ ꯏꯃꯨꯡ ꯀꯥꯏꯒꯗꯕ ꯋꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯥꯔꯨꯅꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯇ ꯑꯩ ꯇꯧꯖꯔꯣꯏ ꯑꯩꯒꯤ ꯏꯀꯨ ꯏꯅꯦꯝꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥ ꯑꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯇꯥꯆꯧꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯊꯝꯕꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯊꯝꯕꯧ ꯂꯥꯏꯖꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯌꯥꯔꯦ ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯧ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯌꯥꯗꯕꯅꯤꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯂꯤꯟꯊꯣꯏꯒ ꯆꯥꯎꯕꯒ ꯎꯅꯔꯤꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯃꯃꯤꯠ ꯅꯥꯔꯕ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯩꯅꯥ ꯀꯠꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯃꯧ ꯍꯜꯂꯛꯄꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯄꯔꯥ ꯇꯝꯕꯤꯒꯦ ꯈꯟꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤꯅꯦ ꯃꯈꯥ ꯇꯥꯕꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯂꯝꯗꯅꯔꯛꯑꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯍꯧꯗ꯭ꯔꯗꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯂꯝꯀꯦꯠꯄ ꯂꯝꯀꯦꯠꯄꯤꯁꯦ ꯀꯩꯅꯥ ꯀꯠꯊꯣꯛꯑꯁꯤ
Karai, lay parengdu purau. Asumna Linthoi amadi Chauba kaina katlami. Mabung hoida hairuba matamdasu makhoigi masal leite sikhre hairi. Linthoi upai leite Chaubu hoida lai. Chaubana mayumda sanglakpada Chaubugi nupi Chaubi sumangwai sitlaga leirami. Mapuroibana nupi amaga sanglakpada ubada Chaubi yam ngakna mapuroibada hanglei. Kanano made? Linthoi di Chaubugi nupi du mama oirabui ningdana khurami. Ima, namobu loksinbiyo. Hai! Ay si magi nupi ni niya. Mama natin niya. Ha? Kari haiba? Tamo? Kayo nang tawrisa? Ha? Nayum pawbo layfam laytadana ipam sida yung ilagay riba nang na nupi atumbiga su tira iba. Kari no haiba ni nang natawrise? Chauba masagi maral kupsilaga Linthoi da maral siri. Nupi, ay di mangoda asengba haizabani. Ay nupi mapamda laybani haina. Aduga aigi itu isa leire haibasu mangoda haizabani. Mana nupi angang leirabasu atombi oigena namdana aibu pharakpani. Linthoi Chaubagi wada tabada Chaubagi mamaida khupangna thazili. Nasil aduk thiba. Nang na ibu pakhang ariba saraga koibiba natro. Ha? Aduga hauzin aibu aranba tahanba. Yare, ai taningdre. Ibema. Nupa ama khangnarabadi nupa du kanano karaidagi no haiba hana phazana thidokadabani. Adudi natadana nupa ama koirabadi yare haibagi wakhaldo tawganu. Phare karidi upai lei. Yum sida laigani haina laklabanina leiro. Adubu nangna khangadaba mana. Nangna yum sida laigadawribase. Tamogi nupi ama oina laigadaba nate. Yum sigi minai oina laigadabane. Phare nangi ka taklagi lao. Kaino ise na haibiridobo. Ai sida laiba ngamjaroi. Ai migi makati yatpa pamjade. Ai yumda hanjakragi ise. Linthoi na haizariba wado tabidana Chaubina Linthoi bu imungda pusinkre. Asumna ngayhaki nungaibana tungi khaludaba Linthoi atombi mingthol phangduna wana lenki. Somda thambau hoigi imungdi laisa lakpadagi tawruba khuding mai paktuna nungai yaifaba oiki. Thambau amadi laisagi nungsiraba masanupa ama phangzaduna nungai yaifana panki.